ngarang ahing dagi lepna suraki ban nong namaram oiraga sai asig ahan boy nga si infal ki tongan tongan mapum singda ising thunjin kre flood control team hangdok tani isau thengna na bokona gani haina IFC minister let pau hap ta pongdu kre MLA Rajan Yuwa from Yumfam Yaudabani, MLA quarter the Hanaki Hona, Furniture Matalam Drehaina Hanaki MLA, Dystrom Natakomana Senguraki. Amasung Oinam Bazarda, Class 1 Amasun Nursery Court Tamlibi, Pimasa Mahiri Ani, School Halapuki Lambida, extending it to that lake. Mayam Kurumzari, Adamni Miribasi, Impact News ni, I Hauzik, I Takalam Sam Kanan Hauzik, Pungza, Sipavagi, Maruba Pausing, Miam the Pizari. Ngarang ahing the Gilip and Suraki and Nong Namaram Oiraga, say Sig Ahan Boinangas in Falgi Tongan, Tongan Mapam Singda, Ising Tumzin Grey, Mafam Kaya, Ising Tumzin Kibadagi, Miamgi, Satoxas in the Sauna, Mahiru Singna, Maruena Mahiru Sing exam Tavasat Pada, Chown Kodong Sadapakaya, Mayoknare. Infal Mayulda Maruina Uripok, Kaisam Thong, Sagol Valamadi, Lamfiel Gitongan, Tongan Mapam Sing, Amadi, Lerek Masa Singda, Ising Tumzin Grey. Impact News na Ising Tumzin Mapam Sing, the coin is certainly in Silubada, Idam Lala, Ningtina Laitaba, Lairabasu, Amot Pasing, the Punjin Kiba, Driangi, returning Walamadi, Calvert Sing Matik Sana Laitaba, Lunena, Lambi Sorokna, Idam Nala Dagi Hena, Kutana Laiba, Maram Sing Asina, Ising Senpam Laitabadagi, Ising Tumzilakwa, Ising South Topagi Maram Oiba Tenaraki. National Highway Indo Myanmar Road ki Manung Sana Lang Thaval Kendra gi Sarungama Oiriba Kawa Asem Laikai Mapadagi Waikom Laikai Mapa Fawbagi National Highway ki Nagit Animakta Mita Samaram Ising Tumzinduna Miamgi Satukta Sinda Chaun Kodong Sadaba Mayuk Nahale Panbayavadi Infal Manung the Nong Kare Hek Tavaga Ising Tumzin Libasing Asi Kok Nanaba Nongzu Tamamangda Tabakaya Faikat Kani Haina Anobu Gamin Asig MLA Minister Singna Pongdok Palai Krabani Same Copasi drain, Shang Copadia, Matavedo, Washin, Manina Sonaka, Shang, the Banana in the country. Tumba de Dumbaraba, no get up with them to me. I know where emulation of Asata, Wadai, Torokato Somali, how we were saying Manga, Shigi, emulation, the Kariumba, Assam to Tawaya than a talk about. Masi drain Makishunati, Akui, like I labor, missing Yanakara, Motpa Haitare, Pata, Duchi, Dasbin, Nukti Lola, Agasu, Mukombanda head, Hadeva. Aku nunggu pandai dia adum ising adum water, doti dan ni kata water tu ising di berabar tale, adum tumle. Ngarang dangdang cuba tu semuanya sahur ini ba, adum numini ni cuba kan dia aku ising tumba tu tum oi ini ba. MLA sing cina tu boma tam dah yang jen biraga, aku sigi iram nalasi sing tok pina ba, apin tahu se. Leptana Sukiba Nong Aduna Maram Oiraga, Infal Municipality Corporation, Kwan Babam Kaya, Ising Tumzile, Maroi Balambi Kaya Yauna, Lerek Kayada, Ising Tumzin Kibana, Miamna, Satoksasin Taubada, Chown over my unare. City Sigi Maroi Balambi, Ama Oriba, Tidim Lambigi, Mapam Kaya, Ising Tumzin Kre, Maruina, Sagol Malamati Kaisam Tongi Lerek Ayama, Ising Tumzin Kre, Maika Yadongi Miamna, Fongdorapada, Sagol Malamati Kaisam Tong Aniasi, Faudan Siliba, Waisin Marilasi, Matamsana, Seng Dabana Maram Oiraga, Fata Hauti, Amoda Kai Kayana, Konungasi, Tengalakle, Konungasi, Tengat Pana Say Kayagi Mamang the Ginong, Kaziktan Hek, Tabaga Ising Isau, Mayok Naihana Fongdong Naraki. Mamang the Palam MLA Singna Hanayang Vidrabasu, Nauna Lengak Pirate Liba, BZB Government Asina, Ising Isaugi Awaba Kokan Gani Haina, Miamet Hazabadi, Tamnarakli. Wangkai Kendragi Manung Sana Ladiba, Wangkai Angom Lekayamadi, Tangnana Ladiba, Lekai Singdasu, Drenamadi, Pukri Sing Patok Narapadagi, Yumamadi Lambikaya, Ising Isauna Tumzin Kre. Kangogdana oirakliba ising thumjin bagi phibam asina maram oiraga miye kaya da khudong sa da mayuk na halle nakala maramda meteorological department gi maikai dagi lakliba nimit kharini asida nong taki gani haina fongdoki ba leiba maramna maikai asigi miyamda isau gi awaba mayuk na gadra haibagi mi pai basu pokalle Wangkai Kendra gi 1 number 21, 22 amasung 23 gi manung sana laiba news second nongmaibung hafta shabam laikai amasung Wangkai khunau
ahonggaina singba mafam singda iram nala phunjinbana maram oiduna sathuk sasin tawbada miyamda chaun awaba mai unare khudak ta thorak miyam gi awaba asigi damak ta yengduna wangkai kendra gi MLA okram henari gi lamjing makada Citizens Club SAYC Club amasung Eastern Youth Club na kusanaduna kendra asigi iram nala sengdokpa hokre maruina Porampat Police Station gi paring dal lairiba turel ahan bi haina miyamna kaundaramba komba basin asi phata haudi polythene kaya marumna phumjinduna ising amata chen thaba ngamdre komba basin asidagi hauduna club ki members singna phunjiliba mafam kodimak sengdokpa gi thabak kanna sathari haugiba sei lisang sina sengbiraktabagi awawa singasi praja singna mayong na basi uraga ngasi club amadi siri okram henegi lising makhada nala sengbai thawa singasi pangtokpa honajari aduga lisang sina su hayeng amadi hangchit punna pathona ba honajari yamna maru oina togdaba yadaba amagolena na khoina kongbi sinna na su khangnaba thaina de khoi turen ahanbi hai mai hariba lambi asi adubo masigi iram masi sengaga lekai ani ahum sida leibase phagani haidana sengjabani adu polling station harga polling station tare ni khoina sengjadori kongba turen mawne khoina sengjadori marin je sengdu Leptana Suriba Nona Maram Oraga ising Tumjin Kraba Yaskul Assembly Constituency ki mafam kaya Assembly Constituency asik MLA na koina satani yang senkre kongsat asiga mari lenana fata haudi amoda kaina fungal laba iram nala kaya sengkre Assembly Constituency asik MLA Thoksom Saita Bartana Fongdo Kibada Nong Kajiktang Heksu Baga ising Tumliba AC asigi mafam singi iram nala sing athuba matam da matiksana semgatuna ising Thumoi da bamongda thamna naba yamna kanna honagani haiki hoi kendra se lisang sitna chawkha tharangda taptha hobodagi masigi nong hek taba khudak ki oba ising thumjan ba khudak ki oina hekta ising jema khotan chenham leitadana lairak khulak khudimang ising thumna chatpa yadan lairak pa film je kitang akhoina temporary arrangement ama oina masi khong irang khonglam mayam je sengaga chendha ginana ba na akhoi mayam hau tawdun hona jabani ado masi pakhala matungda hojiki oina dis phanaba sinjakhraga matungda mafam khuniyongtigi akhoi mayam tanarakanda kendra sida ising thumoidaba mongda idam nala chandana sengwachage hana sinba program ni Nongju Panthana Maram Oidun Imphal City amasung masigi akoibada lairiba mafam kayada iram nala lambi thong isingna thumjiliba asida Imphal Municipal Council gi chawraba thodang lai haina IFCD Minister Letpau Hafki na Fongdokre wafam singasi isingi sauga mari lenana Secretariat laiba Minister gi Chamber da Impact News ka akhanana unaba amada IFCD Minister Letpau Hafki na Fongdor kibani makna hai ising thumjiliba mafam singda government ki maikaidagi paikhatpa yaba thabak thorum sing athuma matamda paikhatlagani IFCD gi flood control team na JCB amasung tipa sijinaduna waisel manil su sengba hokre isaw asida miyamna mipainingai oide ising isaw gi marilenana miyam gi damakta yaifanaba complaint number amaso hangdokre number adudi 9402881482 ni amukahna 9402881482 ni hariba number asida miyamna complaint tawrokpa yagani haina minister na fongdoraki Imphal manungi oina Porampat Bazaar area amasung Lamphel Pata flood control team gi station ahum hangdoktuna engineer yauna missionary sing sijinaduna miyam gi aifanaba honagani government ki maikaidagi athuba matamda tender notice thoktuna expert singa loinana ising isaw sigi haurakpham thidokna baso honagani isaw thorapagi maramasida miyam gi su chawraba thodang lei maramadana public singna garbage mafam sana hundokpa amasung proper garbage maintenance system ama pangthokpa mathau tai fongdoki ising isaw thorapagi thodang Kudimak IFCD Department kakta taina basu langani haina Minister na makata na miyamda appeal tawrakli. Sarkar gi taraptagi angamba akhoi hotna jagani hojik so bora khangde adagi wa khangde prepare tawraga thami aigi chief engineer kauraga ngasai do tender tawro short tender event machina procedure do yam sangba targadi aigi approval do kona lo so lo Kudak ta thokpiro Manipur ge praja mayam panic oibiganu akhoi leiri sarkar sina angamba praja gi wadana ba hotna gani ngasi maktagi ai worksite chatana isamak yauna engineer mayam puraga ai precaution do kari lo sige do tana gani akhoi gi proper garbage sama IMC na su cooperation PB do na phajana amamam thambira kanda amut akai singsi mafam chana hondo agama ko thokpiraga IMC na tawbada masigi akhoi gi phungalakpa drain nala sing si kitang di handagani na khalle Leptana Suriba Nona Maram Oraga National Highway number 38 Imphal Jirbam Lamida su Laivak Ninkhairak Padagi Satuk Satsinda Apanba Oire
Landslide thokiba mafam asi Scotland village dagi kilometer ahumlom satlaga leiba ti laijang amadi ke Shinam village ani mi maraktani landslide namaram oiduna gari masa singdi kharamakhay lambi da gari kharamakhay di lanba yari adabu gari asoba singdi lanba yadabadagi mafam adu da panduna leiri landslide thokliba mafam adu sathokasin tawba yananaba marilaba authority na kanna thabak paikatli Haukiba Mars Kumapanda Mediada Fongdokiba MLA gi residential quarter da Fanisa Yauna Polam Amataleramdre Sifai gi Berekta Yen Loishilamne Haiba Pau Amada Uripo Islamic Constituency gi Hanagi MLA Laisram Nandakumana quarter da Sana Yuneba gi Tabak Satabana Maram Oiduna election Mighty Bani Haiba Lamsang Kendra gi MLA S Radin gi Wafamadu Laibak Tibani Haina Hanagi MLA El Nandakumana Sengdorakli Nagamapal Singjumam Lerekta Laiba ex MLA El Nandakumar gi Mayum da Paumis Unabamada El Nandakumar Hai Lamfiada Laiba Type 6 Quarter number 2 asi Nipan Suba Manipur Assembly election da Uripok Assembly Constituency da Mute Oina El Nandakumar na Mai Paktuna Elot Taukiba Quarter ni Nandakumar na Quarter asida Changma Matamda Karigumba Makhal Amatagi Furniture Amataleramde Sarkar gi Maikaidagi Karigumba Polam Amata Pirakibasu Laite Darkar laiba polam Kudimak Nandakumar na Lairaga Sijanaki Bangaktani Haiki Haibu Quarter asi Taresuba Manipur Assembly election da Lamsang Kendra da Mai Palakiba MLA S Razian Hana Lairama Quarter ni Razian Lairingai Matamda Sarkar gi Maikaidagi Pibam Tokpa Polam Sing Piraki Dabra Pirak Lagana Karamba Mongda Thambirambano Hain El Nandakumar na Fongdoraki Masagi Sai Manipu Helaba ex MLA Nandakumar na Quarter Manungda Sana Yunai Haina SARS tawba amasung pausi gi khutangda miyamna Nandakumar bulana wanaba khonaba MLS Rajian gi wafamadu matung amuhanna tawanjaning di haina El Nandakumar na fongdoki aina adada le sadai yu ne rangai le bisu natab dubu ma bu concrete proof le bra maduna praman Water da yen tamdale hai na yen di le tabu kuire election mamang da gi adum lui hi darbane tat ki bo ai ho su claim tori adada le ba angang jing du gi masak paning loin pi ki authority na madu investigate to yu case sa to tv pha bi ai ai gijar du di ai na shemane ai di lowro roin low darbane ho je kar bi sina room madu da le do on top of people da le ba ja khoi madu gi status to hai na di verification yaw da ba arth yaw da ba Sense like the bar, meaning very unfortunate name, Mangangishe. I career that Melain don't know about Tobani. Bisnova district ki manung sanba Oinam Bazar da lambi ki khodong thiba thodok amada class 1 amasung nasari khakta tamlibi mahiri pi masa ani laikan na ngam dana laikidre thodo asinga se ayuk pung tara mate makhairum taba matamda mahiroi ani asina school dagi halakpada Oinam Bazar dagi khara haitharaga laiba Irengbam Sangpham gi turning point da Imphal dagi haitharakpa Moirang dagi Imphal senba bus amana thumlambani hairi bus adugi registration number na MN011269 ni gari asi housing Bishnupur police station da surrender tawdun leire laibak thibo thodok adu dai khidraba mairoi ani adudi mutum sanau singama song mutum ongbi thoibi gi masanupi class 1 tamlibi mutum sanahal amadi nursery karibi mutum sanamasani Makoi animak oinam da laiba public school da tamlibi mahiroi ngaktani Atoba lambi ke khodong thiba thodok amana Tamelong Kunjau da sunga sinong telpung tarani thu tabada truck ama accident thokpa da ginupa ama laikidre mioi marina sokla ba mioi singa dudi Tamelong district hospital da pukatuna laikanari asopa mari ke manungda mioi anidi aruba phibam da lairi hairi Tamelong district headquarters da building sangaba ama yaurnaba Namtiram village tamna lakpa ki lambi da mioi tarataret puduna lakiba truck adu long badagi nupa adu sikibani aduga mioi marina sokibani panbayai haukiba mas kuntareta national highway number 2 amadi 37 ne thokiba accident ahumda mioi kuni tho lekidrabani ngarang mars kuma pandana khabokta truck ama golai leibada long badagi nupi masa ama nanduna lekidrabani aduga ngasina oinam bazar da angang nupi masa ani aduga Tamelong Kunjau da nupa amaga sikibani Sedak seda Imphal East ki Koirangai crossing da Tata Nano amaga Hyundai i20 car amaga thengjinabada gari anima akayatoi thokre adubu laibuk phabadagi asopandi yahudre hairi
Class 12 ki hayeng pangthokadaba chemistry subject ki sasinaba question paper ama WhatsApp ki khutangda sandokpa haurakliba asi miyamna thajabiganu haina Council of Higher Secondary Education Manipur ki Secretary Dr. Maishnam Vidyasagar na phongdokre Manipurada leiba council ki office ta pawmi singuna bamada Dr. Vidyasagar na hai ngasi nongtil pung baridom taba matamda sakhangdaba miyoi kharana council ki pattern hairap manba chemistry subject thaba yellow maso ki question paper ama WhatsApp ta sandorapa thengnaraki council ki official singna question paper asigi image thengnabadagi singnaduna cross checking satharubada tungda social media ra sandukleba chemistry question paper adu aran bani haiba khangmangam kibani mairu singba aran mamai kaida lamjingnaba miyoi khutpu kharana hodarapa asi laibak masa tadaba thawong asi laibak thibani asiguma thawdok asi haugiba sahi council na loba class 12 ki exam da chap manana chemistry subject ki aranba question paper miyam da sandorapa laikhrabani hiram asida senariba miyoi khutpu sing thidoknanaba SP Imphal West Cybercrime Unit da FIR thaduna khangankhre police ki maikaidagi miyoi sing athuba matamda phakatpa ngamgani haibagi sauna thajaba lai haina phongdorki question asi asuki matik mangre machu yellow color gi paper sida number of copies 25000 nami kaina yamna matong man mam ka yenthor ko dagi koi si pakhat pam yaw masi hayeng gi lakadori ba parekha gi question asi ga kari mo hirum tan manadaba adu question ni haidana koi phangjare ngasi gi question asi bu thagat piri ba sem sabiri ba koi kangbu mioi khara geng kupu ma koi lebak sida leire haina koi lojare hayeng lakadori question aduga handa ngasi thadori question siga karim tamari lena de masi thajabiganu haiba message imta koi pijage ngarang namidang pung tara makhairum taba adwaida thongju phaija leitong da leiba ex MLA Bijoy Koizam gi yungi thongal da bom ma pokai khre bom pokai handuna aki akhang pokan bagi mayokta imai vel singna wak ani fam khre thodo asibu yani da phongdok po oina lekai sigi imai vel singna thongju phaija leitong community hall da wak ani fam ki mifam aduda bom gi kalsa mutalasi pamjadre bom na santi purakloi amadi yumda bom pokai hanba yaning di haina thaba placard sing sijinaki mifam aduda sar ya ki baleka yese ki mera pai bi thokso mem tombina yum kungna taba mafamda bom pokai handuna miyamda aki akhang nangan ba yaning de athuba matamda kanana karigdam asigama miyoi bagi punsi mangba yaba thabak asi satharan mi bano haibadu sengdok pirnaba apil tauki asigumba mi siba yaba posak mi chokpa yaba posak asibu hetam irai laina pukhayan base akhoi yamna nungai jade asi mangonda kari maramgi marang kari leidana imungsida nungai tibra masi athuba matamda kanana onai sanara natraga nakaramba miyoino nasana masagi nungai taba leinabra hindopyang nawja haijari kasuk leijadaba micham praja marak amadi migi thonganda kaida yumda samaina bom pukhayan base masi akhoi thamoi songna nungai jade matungdadi amu hanadasu tawbianganu Amoram da ngarang ayu pung ni pan minute ni phu satpa matamda more wat number 2 dalpati laikai da leiba siba mandir gi galida ai di bom ma bukain kibamadi miwi ahum son kibagi thawangbo Koki Students Organization Hill Tribal Council Koki Women's Union amasung Human Rights More Youth Club Gamnong Bank Administrative Committee na condemn tawrakli mi kungna taba mafamda bom pokai anduna miyamda aki tuzungba phawliba maruina class 10 amsung 12 ki parikya thari mahiru singda aki tuzungba phawliba asi yaningde haina singasina phongdorakle ngarang asi cheraubu namit oikibagi miyamna tinkidabani atopa namita oramlabadi hena misimina thoklamgodabani haina su pendaba phongdoknarakli Haukiba Mars Punipanda Pamkiba BJP Imphal West District Mifam Amagi Waref Kim Sungsinaba Lengak Asida LGP gi MLA Ama Oina Lengak Asida CF and PD gi Minister Odiba Langthawal Islamic Constituency ki MLA Karam Siamna Lilong Naga Panchayat ki BJP ki Councillor TS Anilbu Nampuda Fajinduna Thambagi Thawongbu Kantiam Tawrakli Loinana Hiramasida Manipur ki Minister na Chapsaba Action Lokot Pinabasu Committee Asiki Chewlasina Appeal Tawrakli Oinam constituency ki MLA El Radha ki Sona Oinam da ising pinabagi damak Saito constituency ki Thingai Khunau da leriba Oinam water supply and treatment plant yengsin kre Radha ki so yengsin khongset aduda Bishnopa PhD department ki executive engineer amasung makhata officer singsu sarya ki yengsin ba chatpa aduda treatment plant adugi oiramni ba phiba aduda MLA na nungai ta phongdo ki MLA Radha ki Sona
PhD ki engineer sing aduga oinam da ising phanganabagi matangda leirib awat apa singi maramda khananaki Radaki Shona Palmi Singda, Oinamgi Kungangda, using Panganabagi Damakta Anova pipe sing Tinglagani, Lamdamadugi Miamna, pipe Ting Mamatamda, Isha Ishana Tolaktuna, Government Kimbating Pangminabasu, Apil Tauki. Haujimatang Swida, break Matan Lozake, Manipur Madi Malinga Tongan Tongan Ba, E. Pau Single Nekoi, break the Yamna Tunazarake, Impact News for Menta the review. Breaking Matunda, Mayamutaran Uxari, Haujimakata Pauda. Salai Tours and Travels Private Limited ki Business Process Outsourcing BPO Unit ama Chief Secretary Unabaki Sunanga se hangdokre. Status to revenue henga namamadi Naharul Singh the Tabak Pinabaki Pandamda Sogolman Tera Akam Lekai the BPO Unit as Hangdokibani Salai Tours and Travels Private Limited ki Vice President Ravi Saramana Fongdo Kibada State Asigi Naharul Kaya Tabak Fangdabana Manam Oirega Atopa State Sing the Satuna Tabak Tinari Tabak Tonari Metro City Singda Chalairiba BPO Center Sing Adugumna Salai BPO Unit Asinasu Lamdamasigi Naharul Singda Tabak Pibangamlagani Haiki Salai Sei Kun Fawagi Manungda Awanma Manipur Ama Purapa Haiba Panamgi Manung Sana Ngasi Hangdok Liba Unit Asi Paktok South Anduna Lamdamasigi Tabak Pangdriba Naharul Kayada Tabak Piba Ngamlagani Haina Mahana Fongdoki Afaba resources mayamse khoi sida thabak tawjaba mapanda legi mayamse khoina amuk pull back tawjarakpa pull back tawjaraga khoi isagi mafam sida khoi resource mayam du semkat piraga haita khoi Manipur sida awan bam purna bana onaba sin employment generation plus revenue generation auji pawda khoi Manipur sotha leiba sigi part singje khoina khoi gi level legi khoi part khoi saru khardanga khoina si mateng pangsin jabang ngamna bana ko onajabne haita All Manipur Walking Journalist Union Amzuna Manipur State Minister Unadana promising Yaifa Taurangi Matanga point Taramat Yaba Starter of Demand Fishing Gray Luinana Hariba Starter of Demand Singadu Cabinet Putoktuna Tabak on Toknava Honagani Highness State Minister Nat Haziba Peter Cray Amzugi President, Vice President, General Secretary Lusingba, Amzugi Tim Amanangasi, Chief Minister Unaduna, Sai Kayagi Mamangdagi, Amzuna Tandun Lakpa, Demand Singi Matangda, Kumna Kanaki, Ngasi Chief Minister Unaramba, Matungda, Press Club Tapang Topa Assembly Famamada, Amzugi President, Wang Kiem Sa Siam Zain Hai, Tabak Oina, Paikat Pinaba, Pishilam Kiba, Demand Singadu, Paumi Singi Aifanaba Ngaktani, Demand Singadudi, Press Academy Linkatpa, Press Housing Colony Linkatpa, Thangwaiban Serau Singda, Journalist Memorial Complex Amasaba, Amzugi Branch Office Sanaba, More, Jiribama Madi Mauda, Lam Bibinaba Haijaba, Paumi Singi, Sibamadi, Sopa the Ex Gracia when a lupa lak Mangamadi, a sopa than a lupa lak Amapihanba, promising medical aid. Family Benefit Scheme, Manipur Press Club ki Maintenance Hana Lupa Lak Ani Oriba Asidagi Lupa Lak Ama Hengat Anba, Manipur gi Accredited Paumi Singda Thada Lupa Lising Ahum Pihanba, Paumi Singi, External Turama Infal Menma Bangkok Fauraga Satpa Amadi, Paumi Singi Pension Scheme Hana, Lupa Lising Mari Piribasi, Lupa Lising Taruk Ohenba Amadi, Widogi, Lupa Lising Ani Piribasi, Lupa Lising Mari Ohenba, Hariba Demand Sing Asini Haina, Paudam ki. Mass Communication ki matangda numit humni ki oiba basic course ama DM College campus sa laiba Hindi Training Institute nga sida ki haudana pangthokre Biswa Samvat Kendra Manipur na sindana pangthokiba thoram asida sarya kiba Communication and Capacity Development Unit PhD Manipur ki Retail Director RK Dilip Nahai Society amada Communication amasung Journalism na lauriba thaudang angapa phangna wangi Mipung Kudimangna Communication gi wahantok ningti na khangba mathau tai haiki Maramasuna Communication gi importance karada oirabasu miyamda khangana bangamna bagi pandamda tharomasi pangthok pani haiki Baru kuma demokrasi set palega am jadi atu kimati masih tangai kadawa adu si kanaba yang sinuai naga da amna coba rolama lawi aina kanjai amukana ina meeting de so adu Asi gumbat sabab asi tahu orang nama ini jadi kudung jaga si adum tinggal jadi ai isam nak sabab terjadi meja kudung jaga si kaya tinggal dia Board of Secondary Education Manipur na lauba High School Living Certificate Examination gi mitay mayak thokpa namita milala yengsin khongsa chatpada Tampa ki district singda Mairoi singna ingna sikna Mairoi sing singda exam tharam balup asina thengnare haina serula mane thagat pa phungdorakli
Inter-ethnic studies and performances of dances of the tribes and Meitei of Manipur, Kharam, Kom and Meitei Haiba Hiramasida production program Pangthokre. Thoramadu Ya School Jamstan Laiba Siko Club Ki Community Hall da Apunma Cultural Training Association Sinna Pangthokibani. Thoramadu Zen Manipur Dance Academy ki Director L. Upendro Sarama Yauna Jago Isai ki Saknarab Oza Singamasung Mi Kayana Saruyaki. Ministry of Culture, Government of India ki Sentang Makada Pangthokiba production program aduda Kharam Furup ki Simlam Kom Furup ki Khorpu Lam amasung Meitei Furup ki Kanglai Thokpa Jagoi Sing Utki. Rajasri Baigasandra Skill Development Center Harauronu Sindana Organic Farming, Natural Farming amasung Cow Based Economy ki matangda nimit mangani subna sa tharakiba awareness kam training program ang solution kre. Directorate of Extension Education Central Agriculture University Cow Iroi Siembagi sponsor na tauduna Imphal East ki manung sanba Harauro dalaiba center sigi hall da pangthokiba program asibu loishinbagi thoramda saruyakiba Mahut Department ki Parliamentary Secretary and Indrajit Nahai Kibada Lamdamasigi Pamnaiba Amadi Mailenaba Authority Nami Mahi Marong Thanaba Amadi Atay Hiram Singda Miyamda Awareness Amadi Training Kaya Pidun Lakli Adubo Tabak Oina Pangthokpadi Yaw Yawde Masigi Sanabi Asi Toktuna Tabak Oina Pangthokpa Matautai Haiki Tam sang na lisang sina hayam maga tawramaga sumaina training kaya tawramaga maru mayang yethogani khotogani hayam maga vote maya da yelappa aduga vote ki mamang dati wahay wina yen ki bagi pimam da koida tapiki wa hay bagi muta thabak koina tawjaba thabak koina pangthok jaba mayam da uthok jaba base akoi BJP ki leng do pa da Laglebe April ama Sajibu ki mangani panba thang janamit asida thangjing singkaba ki mithokli haina moirang ning thogi chirulamana appeal tawrakli Kwakta Kaithialdagi Gathon Tabalamida Singasi Kagadoriba asida lai kurba laliba singna Mina singna sainaba Miyamna Sanaba Sinjak Mayakaba Sinjak Sabidanaba amadi Sokpa Panmayaba Kusukulai Sing Pubidanaba Serosina appeal tawrakli Imphal District Women Police Station Sindana Pokso Act 2013 ki matangda nomagi oiba awareness kam introduction program mangasi minithong Pajia High Madrasa da pangthokre ngasi ki tharam adu da SDPO Imphal East Roni Mayangbam Women Police Station Imphal East ki OCP Usarani second OC and MEM2 atai police ki official singsu Saruyaki Madrasa adugi Mairoyamadi Ozak Kayasu Tormadu Saruyaki Bolina Tormada Wangang Kibasingna Pokso Eki Matangda Sugaina Haiki Bolina Manipur Legal Services Authority Masalagi Bek Amasung Pamphlet Sing Miam di Yantoki Mairo Singilum Oriba All Manipur States Union Amsugi Listening to Taramapan Fabagis and Nagadaba letter head Silamadi, receipt bookie Kuyak Amadi, Wahiwata Singda, a home Maleragani Haina, Mairulup a Sigilamana, Paujilakli, Lunana, Emsu headquarter gi, Miang Makada, Lup a Sigetongan Tongan, District Committee Sing Nauna Reform, Tauduna, Hiena, Mapangal, Kanma Mahirulup Ama, Uhenabaki Pandamda, Honagadoriba Asida, Taumi Kudimangna, Mangjona Mai Sang Singing Maming Amadi, Masagi Bayutata Sing, District Committee Office Singda, Pishilak Nabasu, Sierra Makatarakli. Aman the MSU headquarter gi Miang Makada ngasi MSU Imphal East District Committee gi sahi lisin taramapan gi thau pugadaba sing khan khri haina Sierra directly Vavina Hospitalities Private Limited ki unit ama oida lediba Classic Grande Singbairong asi Ministry of Tourism na 4-star hotel ama oina sakhang lekle haina letter ama tharakle amadi Ministry ki website tax upload tawrakle haina Classic Group of Hotels na phongdorakle 4-star category da Laiba Northeast India gi hotel ahum gi manungda Classic Grande Singmairong su ama oiri haina su khangalakle Lamdamasigi Mitei Lininga Marilena Pangthokpa Kumay ama oiriba Sajibu Serauba ga Marilena Thabal Songpe Sajibu Panba na Maitei Sina Sayo oina Longaduna Nimit Asi Matam Kayagi Mamangdagi Pangthoktuna Lakli Nimit Asida Pangthoba Kumay Asigi Saragama oina Namidangi Matama Thabal Songba ki Thorum Asida Lamdamasida
पुनः खुंदामिनरिबा मी कानुप कयाना sak yaduna ngarang Imphal West ki manung sanba tera kaithel yauna tonga ton mafam singda thabal songki amasu Imphal East ki mafam kayada su thabal chongnaki Imphal East District ke manung sanaleba khorai konsam laikai popular ground amasu khorai sajo laikai dasu sajiba noma panba cherau baga mari lena na miyam na harau tayamba golena marang auguri hangren sungba ki thorom pang thokre thoromadu da khorai kendra ki MLA Parliamentary Secretary Hong ki thaupuriba laisang them Susindro Elias Yai masu nat ki ba phizol setna kendra sigi miyam golena thoromadu da sar yaminaki nakalamoramda auguri hangren sungba ki thorom adu Imphal shahar gi tongan tongan ba mapham kaya dasu miyam na harau tiya magalena pangthoknaki Sajibu nongma panba serau ba numit ka mari lenena ngarang singare da leibani phumanga soba sam rifles ki C company ne senduna singare laisang da lai khurma lakpa miuisa kaya singda mateng pangkre amadi ni phumanga soba sam rifles na miui sing aduda atum hau kaya su yenduna aram kaurang ko on kre hairi Hauzik ngasino ge basana bagi pau Imphal East District Football Association gi Kunipan Suba Junior Boys Inter-District Football Tournament ki champion oiba yavagi phibam da laikre tournament asigi ngasi sana ki ahum suba leg match asida Imphal East District Football Association amadi DSA Bisnupur anina tournament asigi champion oiba yavagi yam luraba match ama oiki akanba nongmarata sana ki ba match asigi yankhayum doi suba minute Imphal East District Football Association ge sandaroi Renedina match ki Yankhayum de suba minute chan kiba amata ngai ba panjal aduna DSA Bisnupur bu panjal ama sinoda maiti ba bibungamki sathari ba football tournament asigi mari suba lektana Imphal West District Football Association gi sandaroi golmai nanauna match asigi yankhai de suba minute san kiba amata ngai ba panjal aduna DFA Thawbal bu panjal ama sinoda maiti ba piki All Manipur Football Association gi meng makada sathari ba football tournament asida Manipur gi district maridagi lakpa team marina sar yari April amada sanagada ba tournament asigi manga subal lekta Imphal East District Football Association amadi DFA Thawbal ga taruk subal lekta na DSA Bisnupur amasong Imphal West District Football Association anina lamba taungdaragani Ngarang dagi hauna su kiba akan nong na maram oiraga tongan ba association kaya na senduna sathagadaba masana kaya matam kaktana yaithokna khare haire Manipur amasung Nagaland sector gi CRPF amadi All Manipur Football Association ani ki mieng makada group center CRPF Langjing amadi Imphal West District Football ani na khusamna duna sathari batare suba site Manoranjan Singh Memorial CRPF Football Tournament ki hayeng sanagani haina tawramba final match adu yaithokle Nakalamoramda Manipur Cricket Association na sinduna Luang Popa Cricket Stadium da sanagadaba ahanba MCA Luang Popa T20 Cricket Trophy gi match sing yaithoki bagalena Manipur Veteran Cricket Association na sinduna sathariba mari taramari suba Manipur Veteran Cricket Tournament nong singi pibam phattabana maram oiraga matam khara yaithokle amaromda TS Veer Chandra Singh Football Academy na sinduna sanagadaba ahanba TS Veer Chandra Veteran Invitation Football Tournament ki semi-final match sing sumatam kaktana yaithokri haina association sing asina thadorapa Zerul Singh na makhatana paujilakli Austria da pangthokiba Special Olympics 2017 World Winter Games ki floor hockey masana da gold medal phanglakraba sanaroi ningomam Rishi Kumar bu miyamna taram okre ngasi ayuk pung tarama thoiram taba matam Imphal International Airport yamnaba miyam amasung Rishi Kumar gi immanungna miyoi singna taram okay Rishi Kumar na airport gi tholakpada mafamadu da hanadagi ngaida leramba miyamna lai pareng huktun harau tayamba galunina harau tayam okay Special Olympics lising literatret World Winter Games asi Austria gi grass schedulemengi amasong Austria gi da tha sigi tang tara maridagi kunmanga faba pangthokibani India gi oina puna sandaroi marphum mapana saru yakiba aduda Rishi Kumar na Manipur gi mahut senduna saru yakibani Rishi Kumar na yauba India gi floor hockey team aduna like Lithuania bu panjal
फाइनल द माइथी पिरमदना गोल्ड मेडल लौरखिबने इम्फाल ईस्ट की बासिखोंदगी ऋषि कुमार असी स्पेशल सिंड्रेल सही मरी की ममांगदगी फ्लो हॉकी सानबा हौरखिबने नेशनल की थाक्तसु हाइरिबा मसाना असिदा मेडल कयासु फंगलक्रबा सानरोई अमने एन खेलचंद्र चैरिटेबल ट्रस्ट सेंदनंगसी उरिपोक असम लेकाई बास्केटबॉल ग्राउंड कम्युनिटी हॉल दा अनिसुब लैतेंग थांगहाई सांगदनबा पांगथोखरे सांगदमनबा असिदा नुपागी कांगलुप्ता एलेक्स सुंखाम थोंगाम याइफबा अमसुंग इरोम रोनाल्डो न मकोक मथंग ताखिबगलना नुपीगी कांगलुप्तना एन डाइना लाइस्रम गुनेश्वरी अमसुंग एल प्रियादसनीना मथंग सिन अहानबा अनिसुब अमसुंग अहुमसुब ताखरे ngasiगी सांगदमनबा अदुदा प्रोफेसर एन खगेंद्र Vice Chancellor Manipur University of Culture, Dr. K. Susila, Director Art and Culture, Amasung H. Dilip IAS number Matang Sinamitung Len Sing Oina Saruya, Kibagalina, Makomatang Takraba Singda, Manamatum Sing Kusindaki. How's the Arabada Murapa Amana Pizari? Marang Ahing the Gilip and Suraki Nong Namaram Oega Say Sik Ahan Oina Sing Falgi Tongan Tonga Baba Sing that Sing Tumsin Cray. Flood control team hang doctor ni isaw thengna na bahona gani haina IFC minister Lek Pau Hawking na phong lukre MLA Rajan yuwa fam yawda bani MLA quarter da hana dagi fanisa mataleram dre haina hana gi MLA livestream na bekumana sengtokre amasung oinam bazar da class 1 amasung nursery khakta tamlibi mahirunibi masa ani school halak lamida accident thokpadi gi